Hello everyone, welcome back to my channel Seven Speed Manipur. Nasi aina purga live video si hoigi tai Krishna te hoigi aigi hek nakta aigi hek manakta lai ba hai ba si gi Honda gi sai te have tare hoigi Dio aina matam amagi dum kai tare yamna fau ba dum makhal gi scooter ne ado hoji latest update ka loina na have tare na no feature ka loina na no looks ka loina na no color ka loina na makal mayam laya do feature jing kari kai yauri kumai to we have the details adugi video ama semjabane lakchabani ko ado location ju mai hajaramage aduga showroom gi contact number so screen adum screen hapcharamage ado sim contact option biro ado phone biraga adum laga yeng VR ne okay adu video se horsi ko video si holding ida location share man to ke location je koi som da Singmarong Eastern Arena di showroom le de ko ida tata tismon ka thar ba sigi som makarom da kitang haidara ga sumaina le ni city salon and spa gan si building chida puri sigi opposite ko gi adam mana le ni showroom de ko don ju loi me khudong chaw pi ri ko punya Honda ina dum chaw na thar ba ni ko mana punya sedum election biro aduga dum gi apam gari sing su dum yeng bi arani aduga Honda gi dum product loimak activa su leire activa da koi 125 ki segment da leiba dum ba koi gi kai tare high smart ba dum ba keyless ki do adu su loi lei je stock ko do dum action biro aduga screen na ju dum sigi contact number su dum hapsara gi ko adu dum contact option biro aduga dum ana bi arani adong asigi ai mangi oi bagari sigi matang da samla ko details thang video om semjabane lakchabani adu di yengminasi ko ado hariba gari si hariba ko gi Dio wai duni ko Dio se ma je color option ji manga thong lai ko aduga magi price e han adum hajara ge price e ji ma se keno se ex showroom da 96,649 sigi sang da lai ado on road da approx ma se kogi 1.7 something ko smaina laigani ko ado haiba pricing je adum matam gi kogi price budget se kena price sigi update adum lai ko aduna kharang thengat ba handa ba sum thara yaw ko price aduna adum lakpiro aduga haiba sigi Dio se 125 segment da laiba adum ba yamna khara adum powerful oiba keno ne scooter ne samna de kogi Entok ko 125 dagi Activa 125 dagi kena Hero Zoom 125 sumaina moigi segment da leiba gari aduga compare to we aba dumba gari ni ko ado sigi su Anouba kogi fresh look ka loina na lakwa gari ne ya yeng bada yam energetic oiba yam fresh oiba ado makhal ge gari dum oi yeng du ko Dio se gari dum phajabani myam adum yeng bi ko adum comment dum habiro dum jo moto ko ado yana muda ai magi feature adai kai changes adai myam update lakko do adu sum yengminar se khaminar se ado an muda magi front look se gi hana dum hawo ji ba front look se minor o phangani mai DRL se koi gi gari se DRL lo yaure ko ado DRL se minor o phangani sigi se si DRL ko ai hapetang on torke adu ko yeng si ko aji yang biro si DRL ni singal ji ba adu smainang o phangani aduga sigi headlamp ji pura LED de smaina la ni ko yung LED setup cha mage look se mamang de adum Entok ko habet similar magi mamang habet to success man mane ko adu sina ko gi side indicator ni ko je halogen ba dum yaure aduga se de chrome masa ma mana bu phangi ko
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯔꯗꯣ ꯒ꯭ꯔꯦ ꯀꯂꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛꯀ ꯀꯣꯝꯕꯤꯅꯦꯁꯟ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯂꯣꯏ ꯒꯥꯔꯤꯁꯤꯡꯁꯦ ꯃꯥꯒꯤ ꯕꯣꯗꯤꯁꯦ ꯑꯌꯥꯝꯕ ꯐꯥꯏꯕꯔꯗꯤ ꯑꯣꯏꯀꯣ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯍꯥꯞꯐꯝꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯁꯤꯁꯨ ꯀꯣꯟꯇꯥꯛꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯂꯦꯛꯇꯔꯁꯦ ꯁꯤꯗ ꯑꯃ ꯍꯥꯞꯄꯤꯌꯦꯕꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯐꯦꯟꯗꯔꯁꯤꯗ ꯑꯗꯨꯒ ꯁꯤꯗ ꯗꯤꯁꯛ ꯕ꯭ꯔꯦꯛꯇ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ 125 ꯁꯦꯒꯃꯦꯟꯁꯤꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯂꯛꯁ ꯍꯥꯏꯕ ꯑꯃꯅꯦ ꯁ꯭ꯃꯥꯔꯠ ꯍꯥꯏꯕ ꯑꯃꯅꯦ ꯚꯦꯔꯤꯌꯟ ꯁꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯗꯤꯁꯛ ꯕ꯭ꯔꯦꯛꯇ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯔꯤꯝꯁꯤꯒꯤ ꯃꯥꯒꯤ ꯑꯦꯂꯣꯏꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯌꯦꯡꯉꯨ ꯀꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯃꯦꯇꯦꯜ ꯑꯃꯒꯤ ꯀꯂꯔ ꯑꯃ ꯀꯣꯔꯤꯒꯤ ꯍꯥꯏꯐꯦꯠꯁꯨ ꯀꯩꯅꯣ ꯆꯪꯉꯦꯀꯣ ꯁꯤ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯒꯥꯔꯤꯁꯤ ꯌꯥꯝ ꯂꯤꯡꯕ ꯑꯗꯨꯝ ꯃꯥꯜꯍꯜꯂꯦ ꯑꯗꯨꯒ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ MRFꯇ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯥꯏꯂꯣꯟꯅꯦ ꯑꯗꯨꯒ ꯃꯥꯒꯤ 90/90 12 ꯏꯟꯆꯇ ꯂꯥꯛꯑꯦꯕꯀꯣ ꯁꯤꯗꯅ ꯑꯃꯨꯛ ꯃꯃꯥꯡꯒꯤꯁꯦ ꯑꯗꯣ ꯃꯥꯒꯤ ꯒ꯭ꯔꯤꯞ ꯄꯦꯇꯔꯟꯁꯤꯁꯨ ꯌꯦꯡꯉꯣ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯗ ꯑꯗꯨꯒ ꯐ꯭ꯔꯟꯁꯦ ꯑꯩꯈꯣꯏ ꯇꯦꯂꯦꯁꯀꯣꯄꯤꯛ ꯁꯁꯄꯦꯟꯁꯟꯗ ꯂꯥꯛꯑꯅꯤꯀꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯁꯄꯦꯟꯁꯟꯁꯦ ꯇꯦꯂꯦꯁꯀꯣꯄꯤꯛꯇ ꯂꯥꯛꯇꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏꯅꯃꯛ ꯇꯦꯂꯦꯁꯀꯣꯄꯤꯛꯇ ꯂꯣꯏ ꯂꯥꯛꯑꯦꯀꯣ ꯃꯇꯝꯒ ꯑꯗꯨꯝ ꯆꯨꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯃꯃꯥꯡꯒꯤꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯃꯃꯥꯡꯗꯤ ꯌꯦꯡꯕꯗ ꯒꯥꯔꯤꯁꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯁꯥꯏꯠ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯀꯩꯀꯩ ꯂꯩꯒꯦ ꯑꯗꯨ ꯌꯦꯡꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯏꯌꯔ ꯀꯔꯇꯦꯟꯒꯁꯦ ꯌꯦꯡꯉꯣ ꯃꯥꯒꯤ ꯏꯌꯔ ꯐ꯭ꯂꯣꯁꯦ ꯑꯦꯔꯣꯗꯥꯏꯅꯥꯃꯤꯛꯁꯦ ꯌꯥꯝ ꯐꯖꯅ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯁꯥꯏꯠꯇꯒꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯏꯠ ꯂꯨꯛꯁ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤꯁꯤꯒꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯥꯏꯠ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯥꯁꯦ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯑꯗꯨꯝ 171 mmꯒꯤ ꯆꯥꯡ ꯁꯨꯃꯥꯏꯅ ꯋꯥꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯨꯠ ꯐ꯭ꯂꯣꯔꯁꯦ ꯁꯤꯒꯤꯁꯦ ꯃꯌꯥꯏꯒꯤꯁꯦ ꯁꯤ ꯑꯗꯨꯝ ꯂꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯋꯥꯇꯔ ꯕꯣꯇꯜ ꯑꯩꯈꯣꯏ 20 ꯂꯤꯇꯔꯒꯤ ꯖꯥꯔ ꯍꯥꯞꯄꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯍꯥꯞꯀꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯑꯗꯣ ꯍꯥꯞꯄꯣ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨ ꯐꯥꯎꯒꯤ ꯃꯥꯒꯤ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯃꯗꯤ ꯑꯣꯏꯌꯦꯕꯀꯣ ꯁꯤꯁꯦ ꯑꯗꯣ ꯃꯥꯒꯤ ꯌꯦꯡꯕꯤꯌꯨ ꯒꯥꯔꯤꯁꯤꯒꯤ ꯂꯨꯛꯁꯦ ꯁꯥꯏꯠ ꯂꯨꯛꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯝ ꯐꯖꯩ ꯃꯃꯥꯡꯒꯤꯁꯨ ꯁꯤꯒꯤ ꯌꯦꯡꯕꯗ ꯌꯥꯝ ꯆꯥꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯣꯁꯀꯤ ꯄꯥꯏꯞꯁꯤꯁꯨ ꯑꯦꯛꯖꯣꯁꯀꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒ ꯁꯤꯗ ꯍꯣꯟꯗꯥꯒꯤ ꯕ꯭ꯔꯦꯟꯗꯤꯡꯁꯤꯗ ꯊꯥꯔꯤꯁꯦꯀꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯤꯒꯤ ꯇꯦꯛꯁꯆꯔꯁꯨ ꯇꯣꯡꯉꯥꯜꯂꯦꯀꯣ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯑꯃꯗ ꯇꯦꯛꯁꯆꯔ ꯑꯃ ꯍꯥꯞꯄꯦꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯌꯣꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 3Dꯗ ꯁꯨꯃꯥꯏꯅ ꯊꯥꯒꯅꯤ 125 ꯁꯨꯃꯥꯏꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁ꯭ꯇꯤꯀꯔ ꯑꯣꯏꯅ ꯁ꯭ꯇꯤꯀꯔꯒꯤꯁꯨ ꯂꯩꯀꯣ ꯁ꯭ꯇꯤꯀꯔ ꯑꯩꯈꯣꯏꯒꯤ 125 ꯁꯨꯃꯥꯏꯅ ꯗꯥꯏꯌꯣꯁꯦ ꯁ꯭ꯇꯤꯀꯔ ꯑꯣꯏꯅ ꯊꯥꯕ ꯇꯣꯉꯥꯟꯕ ꯀꯂꯔ ꯑꯣꯞꯁꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯚꯤꯂꯟꯒꯤ ꯃꯥꯒꯤ ꯐꯨꯠ ꯔꯦꯁꯁꯦ ꯁꯨꯃꯥꯏꯅ ꯑꯦꯂꯨꯃꯤꯅꯤꯌꯝꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯣꯝ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯃꯐ꯭ꯂꯔꯁꯦ ꯌꯥꯝ ꯅꯥꯟꯅ ꯃꯑꯣꯡ ꯇꯥꯅ ꯍꯥꯞꯄꯦꯀꯣ ꯁꯥꯏꯂꯦꯟꯁꯔꯒꯤ ꯑꯗꯨꯒ ꯁꯤꯁꯨ ꯁꯥꯏꯂꯦꯟꯁꯔꯒꯤ ꯑꯦꯛꯖꯣꯁ ꯃꯁꯟ ꯃꯈꯨꯜ ꯑꯅꯤ ꯁꯨꯃꯥꯏꯅ ꯍꯥꯠꯂꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯟꯖꯤꯟꯒꯤ ꯄꯥꯋꯔ ꯑꯥꯎꯠꯄꯨꯠꯁꯦ 8.5 bhp ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯁꯤꯅ 14.5 ꯅ꯭ꯌꯨꯇꯟ ꯃꯤꯇꯔ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯇꯥꯌꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯁꯤꯅ ꯑꯃꯨꯛ 10 ꯏꯟꯆꯇ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯕ꯭ꯔꯣꯗꯅꯦꯁꯅ ꯑꯃꯨꯛ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯣꯏꯒꯅꯦꯕꯀꯣ 90/90 ꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ MRFꯀꯤ 90/100 ꯍꯥꯏꯕꯀꯣ 90/100ꯗ ꯃꯥꯒꯤ 10 ꯏꯟꯆꯇ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯌꯦꯡꯁꯦ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯥꯏꯠꯁꯦ ꯌꯥꯝꯅ ꯍꯥꯏꯠ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯍꯥꯏꯗꯤ 7-10 mmꯒꯤ ꯆꯥꯡꯗ ꯋꯥꯡꯉꯦꯕꯀꯣ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯝꯅ ꯑꯦꯛꯁꯦꯁ ꯇꯧꯕꯗ ꯀꯥꯈꯠꯐꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯕ ꯀꯩꯅꯣꯅꯦꯕ ꯁꯤꯠꯁꯤꯁꯨ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯕ ꯑꯗꯨꯝ ꯌꯥꯝ ꯍꯥꯔꯗ ꯑꯣꯏꯕ ꯅꯠꯇꯦ ꯃꯔꯛ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯐꯝꯃꯒ ꯂꯣꯡ ꯔꯥꯏꯠ ꯊꯧꯕꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯦꯅ ꯈꯟꯖꯩꯀꯣ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯩ E20 ꯍꯥꯏꯅ ꯊꯥꯔꯦꯀꯣ ꯏꯊꯥꯅꯣꯜ 20 ꯍꯥꯏꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯣꯏꯜꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯊꯥꯅꯣꯜ 20 ꯑꯅ E20 ꯑꯅ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯤꯗ ꯃꯣꯏꯅ ꯅꯞꯄꯤꯁꯦꯀꯣ ꯑꯗꯩꯗ ꯁꯤꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯍꯥꯏꯖꯔꯛꯀே ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ 4.2ꯒꯤ ꯃꯥꯒꯤ TFT ꯍꯥꯏꯇꯥꯔꯦꯀோ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯝꯗꯦꯕꯀꯣ ꯍꯥꯏꯐꯦꯠ ꯑꯣꯟ ꯇꯧꯖꯔꯛꯀꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯁꯤꯅꯦ ꯑꯅꯧꯕ ꯁꯤꯗꯩꯗ ꯑꯞꯗꯦꯠ ꯂꯥꯛꯏꯁꯦꯀꯣ ꯑꯗꯣ ꯁꯤ ꯇꯦꯛꯁꯆꯔꯒꯁꯦ ꯁꯤꯗꯩꯗ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯍꯥꯞꯄꯦꯕꯀꯣ ꯑꯗꯩ ꯍꯣꯟꯗꯥꯒꯤ ꯕꯦꯖꯤꯡ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯁꯤꯗ ꯐꯨꯌꯦꯜꯒꯤ ꯀꯌꯥꯝ ꯌꯥꯎꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯩ ꯌꯦꯡꯕꯒꯤꯁꯨ ꯁꯤꯗ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯇꯣꯉꯥꯟꯅ ꯖꯣꯏꯁꯇꯤꯛ ꯑꯃ ꯍꯥꯞꯄꯦꯕꯀꯣ ꯁꯤ ꯕꯇꯟꯁꯦ ꯁꯤꯗꯒꯤ ꯂꯣꯏ ꯁꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯁꯤꯗꯩꯗ ꯑꯩꯅ ꯁꯤꯗꯩꯗ ꯅꯝꯃꯀꯥꯟꯗ ꯂꯣꯏ ꯁꯤꯗꯩꯗ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯀꯩꯅꯣ ꯕꯦꯁꯤꯛ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯣꯏ ꯌꯦꯡꯕ ꯌꯥꯏꯑꯕꯀꯣ ꯑꯗꯩ ꯐꯨꯌꯦꯜꯒꯤ ꯁꯤꯗ ꯊꯣꯛꯂꯛꯏꯁꯦ
또 스마이나 로이 스마이 톨락가네 와 트립 AB 셋 떠보이지 야래 타오기세 세다 영비에 세팅을 상관줘야 되고 또 시기 브라이트니스 좀 adjust 하고 좀 야버니까 또 세다 fuel기 range 기주 좀 영비에 봐 그래서 그냥 toubiu 코피아리 해봐 fuel제 두수 좀 영비야 뭐 그동 차고 좀 세다 피리고 अदे यामने इन्फॉर्मेशन होइबा अदम बा केनोने मतम ग चाना बा हाब तारे नेविगेशन तो बुजु यारे अदगी इको मोटर होय थाउगे हारगा सु दम सेदा अदुगी खुदोंग चाब सु दम पियेबा ओके अदुगा सेसा मागी ममांग दा लेसे सि लेने अदुगा इंजन किल स्विच सि दम हापा रोइबा सेसा मागी अखोगी आइडल स्टार्ट स्टॉप होइना हापेबा आइडल स्टार्ट स्टॉप से कानाब से अखोगी ट्रैफिक ता कइदा अखोय जाम होरगा ट्रैफिक तो जाम होरदा अखोय ngaktang kham khop tawdana mathana mutkhine ko si on door thorga de aduga अखोय की काउना रोय स्टार्ट अम तौना रोय बा मथन सेलर लेब कान को मथन स्टार्ट सम होरगा थौदोने बो अदुगी फैसिलिटी दु सिलेरे अदु समना की बटन सिंजे कोई टर्न इंडिकेटर हॉर्न लेरे अदुगी लाइट की को अदुगा साइड आरबीएम जिना स्माइना ऑफ फंगनी को अदु सेदा स्लिप होइना ता अना लावे बो अदुगा सेस्ता कोई नागी बटन सिंग हाब तारे सिगी मखागरम दला मकान सोजे की स्माइना पिएबो माना सिगी मथक हाय तारे हाय स्मार्ट तो कोई स्मार्ट की दो अदुदे मु कोई सोजे स्माइना मु तोना मु लाखने सेदा कोई की fuel की सीट की काइना याम लेजे सि थाइ जे माइ मपा सिदा को ऑफ तोरनी को अदुगा fuel की सीट के जे येंगसे को सि हांगे को सीट किदा येंगसे को से नमने अदुगा सीट हांगने को सीट की मागी boot space capacity से कोई around कोई 21 लीटर मुकी माइन लेगने को अदम कोई हेलमेट अमा हाफ कोई हाफ साइज की हेलमेट अमा हाफगा अदम साइड तक कोई पोचे खरा हाफ याबगी अदम स्पेस अदम फंगने को अदे सेसा टूल्स की यामा हाफगी से यावरे को ओके अदुगा लेरे अदुगा मु सेसा मु fuel की मु लेबो fuel से मु येंग जेबो सि fuel की बटन नम कान कमाई तो गया सिगी fuel बटन जे नम कान सिजे जे हाइगल तोइने को स्माइना अदु सि हाइगल कान दा खोगी सिगी fuel की माइ गनो दे सि लेरे कान दा सिजे न तो देने को हांगु तोइने को ओके स्माइना को फंगनि को अदुगा सोमदा मुक तोंगान बा ममु हाइरगा दि खोगी सिसे यामना प्रैक्टिकल ओइबा मसु यावरिबो को सिसे खतंगदी से सिगी पॉकेट अम यावजे से अखोय मोबाइल हापि यारे अदगी सिंग हापि यारे अदगी एनी जारोन नुं कई हापसे हापके जुलो यारे को अदुगा फोन चार्ज तौगे हारगजु सेसे ऑप्शन अम पिरेबो उगा सेसे दम फोन चार्ज तौगी चार्जिंग पोर्ट हाबि तारे अम हापिरे अदुना अखोय फोन नुं मतम गा सुना बा हाबि तारे अदुम बा ऑप्शन हाइ तारे अदु सेजु अखोयगी पोचै हैंग तौना बा हाइ तारे स्माइना मा हापिरे पोचै हापगे बो अदे से इन्फॉर्मेशन मैम जो पीरिबो तागी कई सिनी अखोगी मरोइबा अखोगी अनौबा लाकपा अखोगी Dio Anouba 125 की सेगमेंट लेबा अदुगा सेसु अखोगी मनिंग लाकपा अखोगी सस्पेंशन जे अखोगी 3 स्टेप एडजस्टेबल अदुम ओयरनी अदु सि किक सु हापिरेबा अदुगा सिदा अखोगी ग्लॉसी ब्लैक ता कलर से पंजिन दे अदुगा ऐसे तो लोग अतैदी यावरे अदुगा सेसा मोखोई तोंगानबा मोइगी सेदा इंजन से कोई सेंसर जे कोई साइड स्टैंड जे सिगी स्टार्ट साइड स्टैंड हाइदरगदे मु स्टार्ट यारो देने को सिगी सेफ्टी फीचर हाइब तारे को असि मयामना फबा दुम मखलगी केनोने या अदम मतम गदम सुनाबा गाड़ी ने हाइने को हाइबो गाड़ी से ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ